US President Donald Trump ki maikei hauzik sonariba Russia amasung Ukraine yuba landfom masi loshinnabagidamagta yamna kana honari. Lakadoriba December 25 Christmas numit asi fawbada Russia amasung Ukraine gi oiba chatariba peace negotiation asi mai paktuna landfom masi loshingadabani haibigi oiba wafam masi contradict oiba wafam amakhaktana hauzik sonariba landfom masi Third World War fawba oirakpa yai achauba landfom ama oirakpa yai haibigi oiba statement. Nakalamarom Ukraine UN Lusingbu Uduna Lady but Zelensky gi Mikey the election Amasung Chatari peace negotiation asigi pressure casting asigi Marakta Mamang the USA gi Mikey the Hanjin Yaro Haiduna Fundo Kiba Ukraine Haiba country asi NATO gi member Oibi Yaro Haiba Wafum asi Kangna Zelensky gi Mikey the NATO Yauno Vagi the Magda Ukraine Haiba country asigi oin officially bit Tauragani Haibigi Oiba Wafum Amamu Housing Torkli Madamasida Handak Nauna Kalakiva NATO gi Sipki Mikey How's you clever film? Asida, Russia Amazon Ukraine you will land from Masi Hegloshin Kibaga. Kariguma Ukraine hide country as in a mighty Kiba targeti. Russia you even Matangi target asi. European Union Amazon Neto Buni Haiba Waffle Masi Tamladuna. Land from Momagidamakta Russia Tingnabagamakta Sam Sabu Matam Yore Haibi Waffle Masi Funduktura. Matam Queen European Union you in a lady Beneto you in a lady but country sing Asina. Bako you ever land missing Sam Sabu you oiba. Lakaduriba Matamasi Kusukulizing Passion Bagi oiba Kontang Asi Yankan Nabagidamakta Akan warning sing P. Cray. Jahi Mary Fazila Club Russia Amazon Ukraine you will land from Masi, Loshina Bagidamakta Yam, Kana Hotnabagi oiba Bami adding a sea tav fungly, Tobutabu. Asukimati Yamna Queen a song at a club of Mu Yam Asiana Nankraba, Russia Amazon Ukraine you will land from Asida. USA gi maikei da gi wo gera lan thenari ba Ukraine amasung Russia gi maikei da gi o gera peace farmi haibu wafam asiri kuding makki maikei gi loina ma fungdokli masida sunatana Ukraine gi damakta lepliba European Union amasung NATO gi oina leiriba country sing asigi maikei gi su peace farmi haibu wafam asiri loina ma fungdokli tawbatabu peace farmi haibu wafam asi maikei kuding makta gi fungdokcheba taraga su peace gi negotiation asi chatana tension asi hen wangkhalakpa Peace agreement ama sign tawang amdaba ceasefire sign tawang amdabagi oiba film amadadi anamak changsilakli. Masigi maruiba maramasi Russia bu oigera Ukraine bu oigera USA bu oigera Europe bu oigera. Baki huding maki maikei digi makoina pamliba peace adu yoroknabagi damakta laknaba lambi amasung madugi oiba condition adu amata manadri. Ukraine gi maikei digi makogi oina mangtiba ngamkaising asi handokpa Russia bu landfom asida maitiba piba amasung lairiba housing Zelensky gi oiba lenga asida kana hauba pamli. Nakalamurum the Russia hide country as you in Adukimati Yamna Queen a landform as sitting at a club matung the land Mikiama mang trouble matunda. How's it Ukraine you in a lady territory Kiama, Fangriba Maki Makoi Handoklo high you condition as in Mike saying Ubo Fangli Masidas Yam Maru in Eastern tongue Saruk the lady Donbass region as Russia Maki Pu Hidon Yamna Kana demand Tauri, Masigalo in a Lunina, Ukraine hide country as a Lakado Matamda. Russia you in a labor national security is challenge Tauduna, Amukana. NATO high organization as Yaurklo Hybrid will be guarantee adu palmly. USA gi Mikey digina amu hausi. USA buling actuna lady but Trump ki administration asina magna from hek pirate pag no the land loshin gani haiduna funduk luriba wafum aduna maram oiduna. Hausi maki Mikey ki funduk ki wafum adu tabak to ontok pangam the badagi amasung song river land from masina USA the yamna chow economy gi sitting amalak pa asibu tenga bagi damagda. Lakadu riba election sing asida Trump ki oina yamna chawwa setback ama oina laigado riba loshin mangamde haiba Russia Ukraine yuba landform asil loshin ba pamli masiga loina na hauzik sona riba Russia amasung Ukraine yuba landform asida Ukraine yuina lairiba resourcing asi US gi oiba interest khara phanghawa aduga sona riba landform asigi oiba outcome asida USA gi oina lairiba defense sector bu oigera atopa energy sector bu oigera masigumlaba kudingma asida Europe ki oina lairiba mafam kudingma amasung malem asigi oina lairiba atopa supply chain asida US ki interest karigumba khara esip ta hoba haiba wafam asi pamli Nagalamurondana hauzik lairiba Europe amasung European Union gi oina lairiba countries sing asigi maikei songna riba landform asida karigumba Russia ki maikei gi yamna chawna mai pakpa fangkiba taragadi Ukraine hairiba country asibu iralaina maithiba pikiba taragadi lakaduriba peace agreement asina maram oiduna Europe ki oina lairiba countries sing asi even NATO ki member oiriba countries sing asi fawda Russia gi maikei gi karimata usillaroi maram aduna lakaduriba matam asida Ngasi Ukraine oiriba fibam asi Europe ki oina lairiba countries sing even NATO ki member oiriba countries sing asi da fawba oirakpa yai Europe fawba lokshin kiba yai Russia gi maikei gi yamna hantana tawkiba yai haiba gi oiba wafam asi makogi
ꯋꯥꯈꯜꯂꯣꯟ ꯑꯗꯨꯗ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯃꯥꯏꯊꯤꯕ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯆꯍꯟꯕ ꯌꯥꯔꯣꯏ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯂꯥꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨꯕꯨ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯌꯨꯀ꯭ꯔꯦꯟꯕꯨ ꯀꯟꯗꯨꯅ ꯊꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯕ ꯂꯥꯜꯂꯣꯡ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯌꯨꯔꯣꯞꯀꯤ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯨꯕꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯗꯟꯗꯤ ꯈꯔ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯄꯔꯥ ꯈꯔꯗꯤ ꯇꯝꯕꯤꯕ ꯄꯥꯝꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯧꯖꯤꯛ ꯌꯨꯔꯣꯞꯇ ꯆꯞ ꯆꯥꯅ ꯂꯩꯔꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ.ꯑꯦ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯄꯤꯁ ꯂꯥꯛꯇꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯤꯁꯀꯤ ꯑꯣꯏꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯠꯇ ꯁꯥꯏꯟ ꯇꯧꯕ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯈꯨꯔꯧ ꯊꯥꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕ ꯄꯣꯏꯟꯠꯁꯤꯡ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯃꯥꯡꯗꯒꯤꯁꯨ ꯑꯗꯨꯃꯛ ꯆꯌꯦꯠꯅꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯉꯁꯤ ꯐꯥꯎꯕ ꯁꯣꯂꯨꯁꯟ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯝꯂꯤ ꯃꯗꯨꯒꯤꯗꯃꯛꯇ ꯅꯦꯇꯣ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯕꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯅꯦꯇꯣ ꯑꯁꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯊꯝꯂꯤ ꯃꯁꯤꯒꯤꯗꯃꯛꯇꯅꯤ ꯂꯥꯟꯐꯝ ꯑꯁꯤ ꯍꯧꯔꯛꯈꯤꯕꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯑꯊꯤꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯃꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯦꯇꯣ ꯌꯥꯎꯍꯧꯗꯕ ꯇꯥꯔꯒꯗꯤ ꯌꯨ.ꯑꯦꯁꯅ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯒꯗꯧꯔꯤꯕꯅꯣ ꯃꯗꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯣꯡꯗꯣꯛꯄꯅ ꯌꯨꯀ꯭ꯔꯦꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯇꯣꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕ ꯄꯥꯝꯂꯤ ꯃꯔꯝ ꯑꯗꯨꯅꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯑꯊꯤꯡꯕꯒ ꯂꯣꯏꯅꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕ ꯐꯥꯎꯕꯗ ꯑꯗꯨꯃꯛ ꯅꯦꯇꯣꯒꯤꯗꯃꯛꯇ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯨꯆꯤꯡꯕ ꯖꯦꯂꯦꯟꯁꯀꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅꯤ ꯃꯊꯪꯁꯤꯅ ꯇꯦꯔꯤꯇꯣꯔꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯏꯁꯇꯔꯟ ꯊꯪꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯣꯟꯕꯥꯁ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯗꯣꯅꯦꯛꯁ ꯑꯃꯁꯨꯡ ꯂꯣꯍꯥꯟꯁ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯀꯟꯇ꯭ꯔꯤꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯆꯌꯦꯠꯅꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯇꯥꯏꯅꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯕꯗ ꯅꯠꯇꯅ ꯔꯤꯁꯣꯔꯁ ꯀꯌꯥ ꯑꯃꯅ ꯄꯩꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯈꯛ ꯑꯣꯏꯔꯤ ꯃꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁꯤꯃꯤꯀꯟꯗꯛꯇꯔ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯑꯁꯤꯕꯨ ꯁꯥꯕꯗ ꯆꯪꯕ ꯌꯥꯕ ꯃꯤꯅꯔꯦꯜ ꯀꯌꯥ ꯑꯃ ꯐꯥꯎꯕ ꯂꯩꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯥꯛꯂꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯉꯁꯤ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯦꯠꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯇꯨꯅ ꯑꯀꯟꯕ ꯃꯑꯣꯡꯒꯤ ꯑꯣꯏꯕ ꯑꯦꯇꯦꯛꯁꯤꯡ ꯆꯠꯊꯔꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯃꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯁꯥꯎꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯈꯔꯁꯟ ꯖꯥꯄꯣꯔꯤꯖꯤꯌꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯊꯣꯛꯈꯤ ꯑꯗꯨꯒ ꯉꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯕ ꯉꯝꯗꯅ ꯌꯨꯀ꯭ꯔꯦꯟꯅ ꯗꯤꯐꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯗꯣꯅꯕꯥꯁꯀꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯄꯤꯊꯣꯔꯛꯂꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯕ ꯉꯝꯗꯕꯅ ꯉꯁꯤ ꯐꯥꯎꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯂꯩꯔꯤꯕ ꯆꯌꯦꯠꯅꯕ ꯑꯁꯤꯕꯨ ꯌꯥꯅꯕ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯗꯒꯤ ꯈꯔ ꯁꯦꯝꯗꯣꯛꯂꯕ ꯃꯇꯨꯡꯗ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯗꯣꯟꯕꯥꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯟ ꯑꯁꯤ ꯐ꯭ꯔꯤ ꯏꯀꯣꯅꯣꯃꯤꯛ ꯖꯣꯟ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯃꯐꯝ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯁꯤꯟꯕ ꯌꯥꯗꯕ ꯕꯐꯔ ꯖꯣꯟ ꯑꯃ ꯑꯣꯏꯅ ꯊꯝꯂꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤꯗꯁꯨ ꯑꯃꯨꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯌꯥꯅꯤꯡꯗꯕ ꯋꯥꯐꯝ ꯑꯃ ꯎꯔꯤ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯁꯤ ꯐ꯭ꯔꯤ ꯕꯐꯔ ꯖꯣꯟ ꯑꯃꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯐ꯭री ꯏꯀꯣꯅꯣꯃꯤꯛ ꯖꯣꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯃꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯌꯨꯀ꯭ꯔꯦꯟꯅ ꯍꯟꯗꯣꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯇꯕꯅ ꯐ꯭ꯔꯤ ꯏꯀꯣꯅꯣꯃꯤꯛ ꯖꯣꯟ ꯍꯥꯏꯗꯨꯅ ꯊꯝꯈꯤꯕ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯁꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯂꯧꯁꯤꯟꯈꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯎꯖꯩ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯀꯤꯔꯛꯂꯤꯕ ꯑꯁꯤꯅ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯁꯤꯗ ꯄꯤꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯛꯇꯕ ꯑꯁꯤꯅ ꯊꯥꯔꯠ ꯋꯥꯔꯜ ꯋꯥꯔ ꯐꯥꯎꯕ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯅꯤꯡ ꯑꯃꯈꯛ ꯂꯥꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯨꯔꯣꯞ ꯑꯃꯁꯨꯡ ꯅꯦꯇꯣꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥꯕꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯂꯤꯇꯔꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯂꯤ ꯍꯧꯈꯤꯕ ꯆꯍꯤ ꯑꯅꯤ ꯑꯍꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯄꯦꯟꯗꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯦꯟꯒꯠꯈ꯭ꯔꯦ
ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯦꯇꯣ ꯆꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯔꯣꯜ ꯑꯁꯤꯅ ꯑꯃꯨꯛ ꯎꯕ ꯐꯪꯕ ꯌꯥꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ UK ꯐ꯭ꯔꯥꯟꯁ ꯃꯇꯝ ꯑꯃꯗ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯈꯤꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯈꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯗꯨꯒꯨꯝꯂꯕ ꯂꯥꯟꯐꯝ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯣꯄꯟꯂꯤ ꯐꯣꯡꯗꯣꯔꯛꯄ ꯍꯧꯔꯛꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯄꯤꯁ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯄꯤꯁ ꯄꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯄ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯅꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯛꯂꯤ